Democracy amadi secular gi political yawol ama laknaba hotnabada Chinga Meepham Asi Manipur Puwari gi Yamna Maru Oiba Tangkak Amani haina hannagi Minister Dr M Nara phongdokkhre Chinga Meepham ningsing thorom amadi democracy amasung federalism gi structure da pirakliba safu singdagi lebak asi kanaba chathariba nationwide protest ki saruk ama oina CPI CPIM RSP amadi forward block Manipur na senduna BT Road ki irawat baban da pangtokhiba khana ninabagi thoram amada wafam asi mahak na phongdokhibani khana ninabagi thoram aduda Central Control Commission CPI gi members oiriba hanagi Minister Dr M Nara hai kumja lising amaga chamapan kuntra nipan gi December kunmapan amasung kuntrada Nikhil Hindu Manipuri Mahasabha na silaga famkiba Chinga Meepham haina khangnaba Meepham adu Jananeta Hizam irawat ki lamjing makhada pangthokhibani matam adu ningthau amasung British lengak ki lengak lonna mipum khudimak yamna waba matam amani Chinga Meepham adudagi Nikhil Hindu Manipuri Mahasabha hairamba adudagi Jananeta Hizam irawatna Hindu haiba wahi adu loktoktuna Nikhil Manipuri Mahasabha haina khangnakhi Hindu haiba wahi asi loktokhibagi Maru Oiba maramna Hindu dharma gi mingda miyot minei mangi sengi chandon senkhai na chingba sing asi muthatnabani Meepham asi miyam pumba nungayai fana hingba ngamnaba amadi afaba lengak ama thamba ngamnaba ningtho amasung British lengak ki mayokta chatakhiba Meepham ni Meepham aduda Maru Oiba warep nipan lauki warep sing adudi ningthogi nakong yokhibadagi Nikhil Manipuri Mahasabha asi political party ama oina miyamgi thabak tawba hoki maramaduna hojiki research sing amadi miyamna Chinga Meepham asi yamna kupthana thiba ama changi haina bahakna phongdokhi amaromda ngasi India senba thungna left party singna silaga democracy amadi federalism kannaba pangthokliba nationwide protest asi Manipur khakta natana India gi state khudingmakta pangthokli haina su bahakna makha takhi Jananeta Hizam irabat ki mitamda hailai katlaga pangthokpa hokhiba thoram aduda MSC CPI gi Secretary L Thoiren MSC CPI gi former Secretary L Sotin Kumar CPIM gi Secretary KSH Santa RSP gi Secretary Kangjam Manoranjan amasung AIFB gi Secretary Khomdram Gyaneshwar su Presidium member oina saruk yakhi मानव खुनाई की सोशलिज्म की पांदमदा लाइबा गणतंत्र की युम्भम थोलेब पुनमसी ngасidi hujik jik leriba Narendra Modi की सरकार असिना फागी ताहलकवा डिक्टेटोरियल होइबा अनकॉन्स्टिट्यूशनल होइबा दो कॉन्स्टिट्यूशन की चैप्टर के वायोलेट तोरकवा पुनमसिना मरम ओरगा ऑल इंडिया की वेन लेफ्ट पार्टी सिंग असिना ngасigi नुमित से प्रतिवाद नुमित अमो एन पालन तौगदबनी हाइब सर्कुलर अमग लाक पुन अनि सि पुंजिलरगा ngасigi मीटिंग असि नातंग नैनबगी तंगाई फदबदु लैरेन सिंजबनी सिगुंबा मूवमेंट से नॉट ओनली इन मणिपुर भारत सिंब थुंग ngасigi नुमित लेफ्ट पार्टी सिंग ऑर्गेनाइज तौई मपुंग मुक मणिपुर गिदी इंसाई थमजग्रिबा चिंगा सेशन हबि याम मरु एखरबा हुजिक नहोना हुजिक इंटेलेक्चुअल सिंग नारोल लाइलाइस तोय कयामना मपुंग फाना नैनबदा फोल फंगदबा इन डेप्थ स्टडी तौगदबा डिस्कशन तौगदबा चैप्टर से चिंगा सेशन 1938 की December की तारीख कुन मापन में सुन कुंथाद फंगिबा मदु लौगिबा वारेप मदुना ngasisu डायरेक्ट अखोइदा बेनिफिशियरी अमा ओइना हाइरिबा चिंगा सेशन की फोल दो ngасidi makha ta na pudhabagi tangai phadaba lei